ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯜꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯠꯇꯨꯄꯨꯜꯂꯤ ꯐꯤल्म ꯑꯁꯤ ꯁꯥꯎꯠ ꯐꯤल्मꯒꯤ ꯀ꯭राइम थ्रिलरꯗ बेस तौबा रसासन हारिबा अदुदगी हिंदीदा अमु रीमेक तौबनी फिल्म असी सेप्टेम्बर 2 2022 दा रिलीज तौखिबनी फिल्म असिना फंखिबा रेटिंग सिंगदी IMDb दा 10 की मनुंगदा 5.7 गूगल यूजर्स ना 70% की लाइक पीरी फिल्म असिगी डायरेक्टर रंजित तिवारी फिल्म असिगी स्टोरी ना राम कुमार फिल्म असिदा मरुओइबा सक्तम लांगनिबा सिंगदी फिल्म असिगी हीरो ओइरिबा SI अर्जुन सेठी की सक्तम दा ममिंग लेरबा एक्टर अक्षय कुमार अर्जुन की मबाई नरिंदर सिंह की सक्तम दा चंद्रचूर अर्जुन की मच्चे सीमा की सक्तम दा ऋषिता भट्ट पुलिस की SSO गुदिया की सक्तम दा सरगुन मेहता फिल्म असिगी हीरोइन ओइरिबा दिव्या वक्सी की सक्तम दा राहुल प्रीत सिंह फिल्म असिगी सेरेन किलर ओइरिबा क्रिस्टोफर अमदी क्रिस्टोफर की मामा अग्नेश की सक्तम दा जोशुआ LeClair हाइबदी क्रिस्टोफर असी डबल रोल नि फिल्म असी एक्सप्लेन तौबा मतमदा सोखिबा लांखिबा यावबसु मयामना ngapiyu फिल्म असिगी हौबा सिनमक्तदा हिमाचल प्रदेश की परवानु हारिबा मफम अदुदा नुपा अनि खा वाकिंग चली मखोय अनि वारी सुसारी तंजादुदा लामिनरिबा नुपा अनि दुगी मनुंगदा अमना हाइरई बोट की मतम हेक लाकपदगी क्राइम अमता थोखिद्रे नुपा अमना पुरकपा हुइदु खोंगलगा मफम अमदा चेंसिनख्रे अदुगा असिबा हक्सांग अमा चेरंगदा योमलगा लैबदु उरई खुदक्ता पुलिसता पाउ पिखिरमी सही तरह मांगी नुपी मचा अमा तमथीना हालगा हुंदोकलमले हाइना पाउदा यावरई मथंगी सिन अमुक का अमदा क्राइम गा मरी लेना पिक्चर मयाम अमा थेटपा उलई अदुगा बैकग्राउंड दा नुपा अमगी खोंजेल दा हाइरई आइना सही ट्रांगा सुरकपदगिनी सीरियल किलर ओटो शंकर दु चेन्नई दा फाखिबदु अदुगी मतुंग सीरियल किलर साइनान मोहन चार्लेस सोब्रास रेनुक सिंदा सीमा गाबित अमदी देवेंद्र शर्मा मखोय मयाम असी अमुक इंडिया की तोंगान तोंगान स्टेट सिंगदगी अमुक फाखिबनी आइगी वाखल से हारिबा सीरियल किलर सिंग असिगी वाखल दा पुंग लुपखी आइगी इपादु पुलिस ओइबनीना आई मनुंगी ओइबा ई पाउसु लाइन खंगलमी आइना सीरियल किलर की मरमदा फिल्म अमा खक नमगे हाइदुना सीरियल किलर मयांगी मरमदा थिजिलकलिबसी सही 3 सुरबनी आई इसागी सही 53 सुरे बीकॉम ऑनर्स ग्रेजुएट नि क्रिमिनल साइकोलॉजी दा डिप्लोमा सु लोइरे अदुगा आइगी मिंगना असी हारगा फिल्म सिगी हीरो ओइरिबा अर्जुन सेठी उलई अदुगा नुपा अमना नाकलदगी हाइरई रिटन एंड डायरेक्टेड बाय अर्जुन सेठी मवोंग दि अदुम तारे हे अर्जुन नमु हाइरई स्क्रीन अचौबदा कापदसु अदुम मवोंग तादोइनी अर्जुन सी फिल्म बु यामना पामजबा थ्रिलर की फिल्म अमतंग पुथोकपा हाइबसिना मागी मतम चुप्पदा खंजरपा मंगलानी मखोय अनि वारी सारिङै अर्जुन लैरिबा काबरा दुगी मपु ओइरिबा अहल अदु चंगलई अदुगा हाइरई आइगी नुपीदु सिदा लाकप्रा अदुदा अर्जुन खुमलई काका इंदोमचा दुदी चही मरी ममांगदा सीख्रबनी अहलदु नोफेट तौरमलगा अमुक थोख्रे अर्जुन गा लेमिनरिबा नुपा अदुना हाइरई करिनो इताउ माना तौरिसिबो अर्जुन ना हाइरई अल्जाइमर नाबनी अर्जुन दु थबक चनबा थोरकपदा ngसागी अहलदुगी मचा नुपा अदुना हाइरई माना नुमित खुदिंगी पुंग मापनदा नंगोंदा डिस्टर्ब अदुम तौरिबदु इयाबा नंग कमाइना लोइनागे अर्जुन अमु अइना इंदोमचादु लैखिद्रे हाइबदा माना माइथोंग मोमो नोपदुना अइगिदी नुमितुगी ओइना नुंगाइबा हाइबदु ओइरिबनी अदुदगी नुपा अदुना मु हाइरई फरे सीना वा अमा ओइरगा नंगना फिल्म इरिबदु थ्रिलर नतबा अतोपा इद्रि कैगिनो अर्जुनना नंगी काबरादु मतम चाना पीरिबा नत्रो यारे अदु ओइरबदी नंग तुमिन लैरो नुपादु सकपम खंगन हंजली अर्जुन नोफेट तौरगा होरे नुंथिन थेंगनरसी हारगा चतख्रे अर्जुन दु मागी फिल्म स्क्रिप्ट प्रोड्यूसर मयाम दा मथंग मथंग यंगल्ली अदुबु कनामतना पामी हाइरक्ति ममानबदुगा पुन्ना अमु हलई मथंगी नुमिनी अर्जुन रखीगी दमक मचीगी युमदा लाई मागी मबाई नरिंद्र अमदी मचीगी मचा नुपीदुसु पुन्ना अचा अथक चामिनरी मागी मचे दिव्याना येंगोइबुंगो बाबा की पेंशन दु कशु यामना फंगबा नत्ते अदुना नंग कयाम कोइना हिंगबा यागदौरी नरिंद्र नमु नंग स्टेट पुलिस दी यामना लाइना संगबा यागनी नंगी बाबादु मथौ तौबदा लैखिदबनी अदुना मागी फैमिली मेंबर की ओइनादी लाइना संगबा यागनी नंगना यामना लाइना फिजिकल की एग्जाम का PCS की रिटर्न एग्जाम अमगा यावरगा अदुम लोइरे पोस्टिंग की ओइनादी अइना फनबा सिल्लगे नंगना लैनिंगसु सिदा लैनबा मफम अमसु लैरेदना मचेना मोनसिलगा हाइरई येंगोइबुंगो नंगी थाबक चंगबा याबगी चहीसु हंदंगना लोइरबनी अदुना मुन्ना खल्लु ngasi se rakhi ne aduna aina haise yaro nang thabak tauroba
Mabainasu amuk hairakpaduda Arjandu hoi haina yarami. Tanjaduda Arjangi phone da call ama laglami. Aduga Canada dagi producer Griwal na magi film wari du pami hairagi haina tamlai. Phone du thamlaga Arjan na ngasai thabak tawragi haiba decision adu change tawre. Mathangi rakhida oina tawrasi haina hairai. Mathangi sinda producer duga Arjan amadi magi mamanabaga wari sarami. Producer aduna magi wari duda serial killer du police na phahan badu amuktang shamdokchi hairami. Adubu Arjan na yanamde. Arjan na hai serial killer amana fana hai singba oisanu aduma asoiba amadi tawgani aduna adum phagani aduna wari adu adum na lohenbani. Producer aduna amuktang khallaga yengu hairai. Aduda Arjan na aiha sahi tarir asi khalaklabani aduna hojik khanbagi nangi turn ni haina amuk khumlai. Asumna script ki matangda yanadre Arjan su mamanabaga amuk thorai. Mana thorakpada masa wai sangdabi nupi amana yamna wana khungup mari kige tawbadu Arjan na kibirami. Arjan du upai leitana yumda amu halai hojikti magi masiga mabaiga na haibadu ilami maha esai su oire maduda masiga su yamna haraurami. Arjan du magi kabra du thadoklamdai mikupni yumbu dugi macha nupa du na hairai nang hojikti ka si thadokpa tare. Aduda Arjan na hairai hoi ai kasauli da police ki thabak ama phangle aina ningjaba manglana du nathairaga nangi ka asi thadokpa tare. Chahi taret changna aina honajarakpa aina phanglakpa gya loksing mayam ase arembada loina tare. Nakaldagi yumbu haladuna hairai icha nupa kaidawnungda gya loksing haibase lemna mangdabani. Mathangi sinda Himachal Pradesh ki Kasoli da amu ulai. Gari manungdani Arjan ga Narinder ga police ki uniform da lai. Arjan nang gari thauri magi mabai Narinder na hairai. Nang na officer gi rank da thabak asi changlaklabasu nangi experience asidi icham chamba kaisu khangdriba police amadi aduna nahak yam akan na thau sage khalunu matam bombada kokluk tharaga nangonda sinarakpa order dukhak tuminna taw. Asumna Narinder na Arjan bu station manungda thanamlaga Narinder du amuk mapanda thokre. Arjan na makut hamge haiduna washroom da changlakpada interrogation cell da SI Rabijan machan na mi ama phubadu urai. SI aduna Arjan bu ubada kokselai aduga mahak nauna changlakpra haina hanglai. Aduda Arjan na sar ai SI Arjan ni hujik report tawrakpani haina khumlami. SI aduna nang matang chana yaurae aduna nupa sidagi asengba ama khongdo hairai. Arjan na sar ai case asida official oina yaude maduda SI Rabijan am khumlai. Phare adudi official natabida oina tawro asi haraga chai adu pisilai aduga thokre. Arjan phaduna laiba nupa tu manak changlai. Somda mapanda SI Rabijan ga Narinder ga mu Arjan gi maramda wari sarami. Narinder na Arjan gi maramda hairai. Mahak se tawba ngambagi gun amadi yawbani matam khara mabu yengu mana ikhoibu matam amada soidana chawthokchaba yaba thabak tawrakani. Rabijan na phare adudi nangi na senupana hujik phariba mi sidagi kari khanglakpa ngammi haibadu yenglasi. Somda Arjan na ngasai pharakpa nupa adu pulliba makhutu thadoklaga wari oina liduna leirami. Tanjadura Narinder ga SI Rabijan ga changlai aduda Arjan da saungna hairai. Aina nang 3rd degree season no hairamlaga karigina nang na wari liduna leiramlibasi. Narinder da monsilaklaga mahak se stationary gi oiba pochai awat apa yengna boina thamu. Sumba mihat mipun ki case ki damaktadi ma yawba yararoi. Asi hairaga SI Rabijan adu saungna amuk thokre. Narinder na Arjan da onsilaga saungna hairai. Karino nang na tawribasi nupasi yamna sathiba mihat pani aduga nangna magi makhut punbasu lokthoklamme kaigumba mana sien ki bathoklabadi kamdawgani. Narinder na mihat padu lokapta amuk namsilu hairami. Narinder na amuk Arjan da onsilaga makha tarai. Nangna film gi wakhanda ngawraga leibadu thadu maduna di nangi afaba karisu oiraroi. Wahaisi hairamlaga Narinder du amuk thokre. Matangi sinamada satri nupi macha amakak lambi da chattuna leiri tanja duda manakta gari achoba amakak khamlai. Nupi macha du nofet tawraga gari dugi manakta changsilli. Mathangi sinda nupi amana pung ama makhai tarakpaduda macha du halaktri haina machinda soli. Tanja duda moigi hui edu khonglakpaduda macha nupi du halakpa mali haiduna macha nupi bu koikau kaurai. Asum kauboda tadrabaduda nupi edu mapanda thorai. Asum kauduna thorakpada moigi hui dugi mangak chamda gi box ama yalaga leibadu urai. Mathangi sin amada police station da laktuna macha mangkhibagi complaint tawrami. Mama aduna kapna hairai. Aigi isa adu nutigi pung amada school halakpani hujik pung 3 tare. Sida complaint tawba lakliba mama adu ngasai masa halakti haina machinda solaga thorakpada gi box thengakhiba nupi aduni.
Tanjadudha Arjunsu Thongjin Mapandura leptuna makoina sanariba waridu tarami. SSO oiriba Gudiana hairai noi magi khangna chanaba maru mapangsingdadi hanglabra. Maduda mapaduna hoi aikhoi pumnama hangjare adubu makhoigi manakta laiti loina hairai. Gudiana Narinder da FIR ama iu haina order tawrami. Aduga SI machanda CCTV gi footage mayam check tawnaba khanghalami. Aduga Guleria da nupi machadugi school dugi yum phawba lambi du yengu hairami. Wa adu haiba loibaga Gudiana atopa kai lairi haina hangbada ngasai huigi ngaksamda yalamba gi box macha adu puthorai. Box adu hangdolubada laidi gi makok ama yaurami. Laidi gi makok adu mamit nama yaude aduga mamai du su yamna tamthiba dakpham khara su tarami. Arjun su laidi makok adu Thongjin Mapandagi yenglami. Officer nupi aduna yengthorakpada Arjun du amuk chatkre. Numidangi matamni ngasai makhiba nupi machadugi maramda pawda yaurai. Narindra ga Arjun ga su wari sari. Narinder na hairai nangna stationary gi award apadu yengshinbani. Aduna misi asigi matangda thijinbada yawbagi mathau tade. Nang experience khara hana tankho. Arjun namu hairai experience ki wadi ai nongmai bo phajana sienaba haitri. Adubu nangna ingonda revolver ama pirisini. Narinder na nang marai tawganu nangna tawriba khara dura nungai thokpa tammo. Yengo nangi nasese housewife ama oina yamna nungaina leithoise. Aduga amuksu hango nangi nabai gi damak thongba thakpa tawrise karigino haina. Magi waduda simana phagi tawraga hairai. Lanfa ama bo pija pithak tawbasi Geneva Convention da yawbani. Narinder su nolaga chummi haraga simagi khudangdu pairami aduga hairai. Chumme aise yum sidadi nangi lanfane. Narinder na Arjun da onsinduna makha mutarai. Nang SSO medam ga onsilaga marai tawganu. Kaiguma nang na maga marai tawraba mana nangbu jungle marakta transfer tawbikhini. Yengo nangi oinadi hojik mi mangba case ki matangda kaimta khallukinu. Nangi haibabu stationary dagi award apa pochai yengshinba sikhak taw. Arjun namu hairai masi mi mangba case nate laidi dugi maida lairiba dakphamdu udra. Narinder na nangna serial killer ki film adum iraga lairabanina handaki se nang serial killer ni haina khalle natra. Narinder su amu hawaikhre tanjadura magi machanupi Payal du changlaktuna magi report card tu Arjun ta sign tawbiu hairai. Arjun na nangi babada tawhanba yadra hairubada maths ta fen chatle adugini hairaklami. Payal na ningai tawmanbadagi sign adu tawrami. Aduga Payal na hayengdi school da thinbiu su hairami. Mathangi numini Arjun na Payal bu thilai. Payal na magi class teacher anauba ama sille aduna amukta unau haina haimanbadagi changlai. Arjun Divya bu ubada pungaw ngawrami. Payal na Arjun bu magi mapani haina hairami. Divya na hairai aidi mana nangbu sida purakani haibasi thajarudabani. Yani fambiyu. Divya na makha amuk tarai. Nang magi mapa soidre ko. Aduda Arjun na hoi ai magi mapani. Divya na Payal gi report ka tu yenglaga nangi nacha nupina tawribasi karino khanglabra. Aduda Arjun na hoi khangle ma maths ta fail oibani haina khumlai. Divya na amu mana soidibasi maths khakta natte mahak English ta chu yamna soli. Payal na mu hairai ma'am ai English ti kashu sondabani. Divya na report ka tu yenglaga makha amuk tarai. Yengu magi first semester ga second semester ga ani sigi signature je S ka H ka si pura khenare. Asi haraga report card tu Arjun da langchili. Payal na mu ma'am signature ani ma aigi pa na tawbani. Magi thabang mayam na waba aduna mana nungtigi yu khajik thai. Aduna yu thaga sign tawbai khenabani. Divya na magi wadu da saung na hairai. Sumba mathong huktabasi lepu. Arjun wa haige tawbaga Divya na marak amuk thatlaga. Nahaksu Payal kan khanaba honabada masi nangi signature ni haibirakanu. Adubu Arjun na magi signature ni haina aduma khumlai. Aduda Payal su matiang pangjalaga mani hairakpaduda Arjun na Payal du tumina leinabang hairami. Payal na tumina leiringai du Arjun na saung na hairai. Yumda hallasi aduga nang aina khupang na thagadoribani. Magi waduda Divya na saung na hairai. Karigi mangonda fugadoino. Sumaina nupi angang da akan sabasi noi nupagi haunabini. Masina maram oiragani angangsingna soirakpa matamda kidana mama mapada haidoktabi sumaina oida padaba tawraglibasi. Somda Payal gi mamaga mapaga su Payal gi compass box kaurame haina school da lai. Ka manungda Divya na makha amuk tarai. Payal na haibada magi mama su laikhitre hai. Aduna nangna mapa amadi mamagi minungsisu magi maphamda phangangadabani. Aduga nangna angang sida kihalle. Arjun na wa haige tawbada Divya na ngaikho hairaga Payal da onsilaga hairai. Payal nang kiganu nangonda phubra.
Payalna wa ngang da Arjanda yengduna lay aduda Arjanna kaino khara hayu haibada Dibyana nang tumin layu angang da sumki hanba leptrabadi aina child welfare da fall tawgani haina hairai Payalna ma'am kaigumba kanda papana khupak podi thai adubu nungsibagi ni Dibyana Arjun da onsillaga yengo masini angangi nungsiba nangna khupangna tharibadu nungsibagi thabani haina mana khallise nangna Payal si phajana loina biba ngamdragadi aikhoida hairau magi fana ba aikhoina sillage sumna ha wari saraga Dibyana Arjanda sorry hayu hairami aduda Arjanna kapsinaraga Payalda sorry hairami mana Payal bu kolaga nakong maya da tapna hairai nangi ahingba namabu sire na haiba nang yum jawbaga nungaini tanjadura Dibyagi mama simadu changlai aduga hairai ai Payalgi mama ni ai magi class ta su changure adubu ma leiramdre magi compass box kawramme haiduna piba lakpani asi hairaga simadu chatke tawbaga Dibyana khamlaga hairai manadi magi ma laikhidre hai wadura simadu ngaktuna leiringaida Payalgi mapa Narinder su yausilai aduga Dibyana nangdi kanano hanglakpada Narinderna mahak Payalgi mapani hairai Dibyana mu hairai nangna angang sigi mapa oirabadi sida leiriba nupa sina kanano adudagi Arjanna simada khut thillaga ai magi manau pani aduga magina aise mase nupani aina magi mamani aduga nangadi amuk kaimta thoknadre Payal du puduna makhoi pulap thorai adura simana Payal bu phuge tawbada Arjanna khamlami adura simana sauna Arjanda onsillaga angang si nangna manghanga dawre nang handou masi khupangna thage Arjanna mu hairai nangna khupangna thage hairabasu aingonda thaw aduga angang sida thabadi yaroi man hairiba wadu Dibya su thorakpaga mapa chana dana tarami Arjanna makha amuk tarai ma maths ki tuition thasi adaidi mai exam su pass tawjani Arjanna Payal bu ka da changhan khre Dibya su amuk mathakta kakhat khre Narinder na hairai adumai tawradi mana aikhoise ki ba haibadu leiraroi madudagi Arjanna fingan hairai kaigino mana noibu ki ba pamni basi simana Narinder da onsillaga Payal gi atopa school atopa ama thiyu hairami adudagi sauna simadu thoki Narinder na Arjanda photo ama WhatsApp ta thakibani police station sinda yenthoknabani print yankhai kapu hairami mathangi sinda Arjanna dukandagi photo lauraga thorakpada Dibya du mela tawkham amada leibadu urami aduda Arjanna Dibyagi manakta changsilami Dibyana Arjan ubada hairai lona koyeng yengbasi crime ni nang khangdra Arjanna hairai madam nangna khaningba ama khanjau aise phattaba mapani haigera nupi angang bu hanthana yengbani haigera nangbu lona question seneraga yengbane bu haigera Dibya du wa ngang da Arjanda yengi Arjanna makha muktarai aina isiegi machagi damak sasinaba sign ama tawrubagi aibu bank lut tawrubagi type ta yamna chawba crime ama tawba oina madam na khalle Dibyana marak thatlaga kaigino nangna ai thirakli basi aduda Arjanna darka leibaini haina khumlai aduda Dibyana kaigino hanglakpada Arjanna Payalgi maths takpiyu hairai aduda Dibyana made English takpani haina khumlai tanja adura marol thoktabi angang ama changlai aduga Dibyaga sign tawna wari charami aduda Arjanna kanano haina hangmada Dibyana nangna kaigi adu khangninglino asi haramlaga Dibya du chatkre Dibya dung hak chatlaga muk nungaitana Arjanda onsillaga aigi inaupi singni haina hairai mathangi sinda Arjandu mana print kapkhiba laithi makok adu sum yengi aduga mana serial killer gi film ibada ukhiba singdu su wakhanda urai aduga magi suitcase tu phaktolaga mana thamjingkhiba photo sing adu su yenglami numidang mi tumna khraga Arjanna magi mabai Narinder bu hawdolaga research file ama putholaga wari sasi hairami mathangi numini Narinder ga Arjan ga police uniform da gari amada lai Arjanna hairai aina mamang da su haikhre masi mi mangmagi case nate aduna SSO da hainaraga aibu case asida thijinba yawhanbiyu Narinder na mu aina SSO da haidoisi karino nahaksi sahi kaya changna serial killer gi film irakpani adun investigating officer ohelu haina haigaduribra nang maram chaba wasu kitang ngango Arjun na mu aingonda chance amata pibiyu adu oiba tarabadi nupi macha singi thawai kanba ngamgani police na sumba killer si amukta phadri magi wadu tabada Narinder na gari du sumna thawhaina amu hairai police station jaropaga Guleria na Narinder da hairai sir aikhoina singna ba ama phare mahagasi sahi 35 gi nupa machani maming na David kawi Amritaga makhoi ani lekai amata oira male mahangna numit nini gi mamangda Amritabu hatkani haina kihelami hai Narinder na agenda mu onsillaga tabra haise case ase sida loirabani
मोइना चंगलकपदा डेबिट तु पुलिस मयाम अमना कोइसिल्लगा लेरमी SSO ओइरिबा गुदियाना डेबिट पु फुरमी अदुदा डेबिट ना पुमनम हाइगे हाइरई डेबिट ना कप्पगा आइना अमृताबु यामना पामजै आइना कयार खना मफमदा नुंसी हाइग्रे अदुबु माना सुंया यारखिदे आइगी असावबना मरम ओइरगा माबु हातकनी आइना किहनखिबनी आई मखा ताबा कैसु तौखिदे आई माबु हातकनी हाइना खियनबा खकनी मैडम आइना मा हातपनबगी मरम कैसु लैते गोदियाना डेबिट की मखजाइद अनिदुदा चपसिल्लगा साउना अदुगा करिगी नंगना पुलिस उरगा चेली डेबिट ना कीबगी चेनबनी हाइना खुमलई गोदियाना साउना मु हाइरई अखोइबु कीबगी चेलिब्रा नत्रगा अखोइदा नमथाक तौसिनरिब्रा असी हारगा डेबिट पु अमु फुई तंजादुदा अर्जनना नरिंदर चिरोल तौरगा केस असि लोइद्री हाइरमी नरिंदरना नंग केस असिदा यावगनु मसिगी SSO सिगा लोइनबा यामना वाबनी हाइना हाइरई अर्जनना गोदियाबु कौरगा हाइरई मैम आई SI अर्जननी आइगी टर्न यौटिंगाइदा आइना वा ngangbagi ngakpigani adubu केस असिगा मरी लैनाना इंफॉर्मेशन खरा लै गोदियाना हाइरई आइगी ओइना इंफॉर्मेशन फंगनबा तोंगानबा मवोंग अमा लै अदुना हुजिक नंगोंदा आइना ताकपा तारे असी हाइरगा चै अदु अर्जनदा पीनबा हाइरमी अदुगा डेबिटता फुनबसु हाइरमी अर्जनना सुम फुरमबदगी चैदुना डेबिटना फमलिबा चौकरी अदुदा कल्लगा तेगहलमी अदुदा चै तेखरे हाइरुबदा गोदियाना हाइरई करिगुंबा इंफॉर्मेशन फंगबा पामलबा चै तेखिबा तारबसु नंगी नखोंग नखुत सिजनगदबनी अर्जनना मु हाइरई मागी मफमदगी इंफॉर्मेशन अमत्ता लैत्रे अखोइना थीरिबा मिहारपा असिदी वन साइडेड लवर्स नत्ते अदुगा रेपिस्ट नत्रगा मीबु फाबा मिसकसु नत्ते मखोइगुंबदुदा सिजिनबा साइंटिफिक वाहै अमा लै मदुदी साइकोपाथ आई पुमनमक लोइना हाइजगे अर्जनना फाइल अमा पुथोक्तुना हाइरई ngasi hapta anigi mamangda parwanungdagi nupi ama mangki magi mamingna Hrishitaa Bhatt magi haksangdu makhiba numinini leiraga phangki haliba miduna magi mamaida mak thanamki aduga masina amritagi mama mapana phangkiba laidi adugi picture ni ekoina kumna yengadi leiriba mark sida soiba siga chamane aduga amuk manaba ama hairagana victim oikhibi Hrishitaa Bhatt adu amritagi adumaina school uniform seli aduga case animaksida police na karigi halibano haibagi maram amata khangba ngamde maramdi mihar pasin tawribasi magi apambasi karino haibadu amata uthokte masi rape tawbasu natte huran chinthika mari leinabasu natte khana chainaba nungaina dabagi harpasu natte mana tawribasidi haribasing asidagi hendokpa ngaktani aduga madam aibu thajabiyu kasoli asida serial killer ama laiba yabagi othokpa leirabani SI Rabichan na amu hairai aduga karigino mana mi hatringai mamang laidi ama thanamlibadi Arjun namu masi magi oiba khudam amani mi harpaduna mi bu mahangna hatpani haina miyamda udnabani Arjun namu serial killer kharagi wari lirami adu tarabatungda SSO Godiana parwanuda sikhiba nupidudagi laidi phangkhiba leibra haina hanglai aduda Arjun na mangak tamak hairaga wangangde adudagi Godiana sauna kanna amuk lauduna laidi phangkhiba leibra hairakpada Arjun na ma khangde haina khumlai Godiana Arjun da muhairai nangbo training hek loibidagi hujik phawba case kya loisinba ngamkhrage Arjun karisu khumde Godiana magi lengjumdagi khara chatharaga nongmaina pankhiba mafamdu Arjun da yanghallaga hairai ningjonda pankibagi su leiri asisu yenge haibro nangi napana tawramba thabaktugi mahutto gyan tana tawraga layu tawribasi film natte Arjun na makha amuk tarakpa haurokpada Godiana sel piselaktuna surup leirusu haina Arjun da thaudarai Arjun du surup leiba thorai aduda police mayam du hobi hobe chen thorai gari manudagi Narinder na Arjun da lawraga railway bridge manakta asiba masa ama leire haina hairami police mayam du lakpada asiba du yanduna leirami Arjun su mafam du da laami siriba du makhoina mangkhre thiriba satri Amrita du oirami Rabichan na David na kamdaw bono hangakpada Godiana thadokro hairami Godia du chakhrapa matungda Arjun su asiba dugi manakta changlaklaga munna yenglami magi mamitta mamangda sikhiba mi ama paper da yawbada su urai mathangi sinda Arjun du Himachal Pradesh ki Parwanu police station da civil uniform selaga lai aduga mamangda sikhiba Hrishitaa Bhatt gi matangda hanglami aduda police officer aduna misi adugi matangda di ngasai laidi gi makok yawba adugumba gift box amata fangbagi report laiti hairai Arjun na amuk Hrishitaa gi mama ka mapaga ki address hanglaga yumda amuk laami mama mapa ani duda gift box yawba laidi du gi photo du ulami adubu mama mapa ani na adugumba phangkhiba laiti hairai Arjun amuk Hrishitaa du iroi loibo oina kaida uki hangbada
mama mapana mahaki APS school da uki harai adudagi Arjun APS school gi lefam adu hanglaga school tamna amuk lai Arjun na phone da karino ama putholaga satra madi school security da hanglami adubu khangde loina harai mana ulibasi karino haibadi yengni bai khoida uthokte Matangi sindana Amrita gi asiba hakchang dugi matangda doctor na report hairami Arjun chu yakshalai doctor aduna mihar pa asigi pandam si sumna hat pa khakta natte magi makhut challaba misaksi tamthina o nairaga chaina khanghan bani mahakna hakchang aduda tamthina sola faw o naiba lepte maramdi miyoi aduna chaina khangbadu magi mafamdadi yamna apenba poksebagini sigi matungda maya amuk thudi aduga mana tawribasi mamit amuk kothokpa adudagi masam amuk phuktatpa hariba se magi makhut challaba miyoi aduna hinglingai da pangthokpa ngaktani Doctor aduna report sing asi haraba tungda atopa wahang hanginglibra haina hangai Arjun na harai doctor magi haksangi atopa mafamda tamthina sohan bagi mark kumba leibra aduda doctor aduna mamaida khakta leibani haina khumai doctor aduna makha amuk tarai aigi punsida sumaina tawba amukta thengna khitri masigi thabak se psychopath killer amana tawgada bathabangni tanja aduda DSP Ajay Shukla adu changlaktuna godia da hairai karina tawribasi nupi machadu numit nini gi mamangda mangkhibani aduga mari leinana kari khangba ngamle godiana sir kasoli da leiba hotel khaktama CCTV lei adugi footage singdu ai yenge aduga mana chatkiba lambi singsu yengjare forest department ga faw wari sare leopard natraga sawam singi attack tagi ngakthokna bahaidana Ajay Shukla na mu hairai parwanu da siga manaba case ama thani gi mamangda thokre haibasidi nang khanglabra Gudiadu tumin lei Shuklana makha muktarai School satri ama fakraga phakiba numitugi numit nini leiraga asiba masa oina fangkibani noi hojik phawba sidagi kari manaba mawong mataw lei haibasi khanglongnaba honadribra Gudiana mu hairai sir aikhoi su mi phakibaga mari leinana kai kaino tawba yai haibadudi paikharpham thokpa thabaksing paikhajari DSP Shuklana mu hairai yare hojik adugi thabaktu lepo SI Arjun Sethi haibasina kanano Arjun na mahangni haina masak taklami adudagi Shuklana amung makha tarai aingonda Parwanu police station dagi call ama lai nangna kaigumba khara yengami hai chumbra aduda Arjun na hoi sir aina halamni ba miyoi sing asida kari manaba lai haina yengnaba honarambani adudagi Shuklana adudi na kari fangle Arjun na karigumba khara fangle hairaga magi bag adudagi document khara puthokduna hairai sir Masi Sameksa Bharti gi sikibagi postmortem gi report ani amukta yengbiyo report adu doctor duna yenglaga haliba sokliba khwat adu samrita ka chap manai hairai godiana amu hairai sir siriba misi sida sokliba mawong si chap manai haibasi ai hujikti isana yare adubu halamliba si mi amatana halambani haibadi yaroi aikhoina atopa kari ahenba manaba leiri haibadu yengba darka tai Amrita gi case tadi yumdagi laidi ama fangki adubu Parwanu gi case tadi madu phangkhide Arjun na amung mark thatlaga aduda sup phangki asi haraga Arjun na school da chatluraga thijin bada school adugi chokidar na mangonda gi box adu pirakhibagi wari du lirai aduga box adu Arjun na magi bag tagi lokhorai laidi adugi mamaida tariba dakpham adu chap manarami Arjun na amung makha tarai sir Kasoli asida serial killer ama leire mana school singdagi in khalagliba satri singbu lokhatpani mana lokhalibasi hawkhiba thawdo kharaga mari leina basu mali adubu madugi chapchaba maramdi aikhoina khangri mana haliba nupi masa sing asigi mamai namada tamthiba dakpham amam loina thami masigi maramsi mana nupi masa sing asi tasengna tukatchabasu mali aduga sar hojik mahangna mi ani hatkre aduga marak asida mana ahum suba ama hanaba thaurang tawramba yare asi haraga ngasai nupi macha du pharam daida lakhiba gari du asomda mu ulai Shuklana amung makha tarai kamdong na ikhoina masigi misi asi thingba ngongani Arjun na hairai sir lambi ama dilai Shuklana kamdong bano hangai Arjun na sir mihat pasina asibasi miyam tinba mafamda hondoambani Police na asiba du phangba natte mana oina police da asiba du thilakpaga chap mane mana laidi gi mako asi gift box manung da haptuna thanambani mana pamni basi mabu miyamna yari makai ki beduni
Asumaina mahaksi miyamda mana khanganaba honabani aduga media public pumnamakna magi maramda ngangnabani Suklana hairai nangna haininglibasi karino Arjunna ekhoina wakhalgi oiba lalong chathaba tai sir mabu maithiba pige hairabati mangondagi hena hai singna lalong yarpa tai magi wakhangi lalong adu ekhoina thugaiba ama darka tai kaigumba mana hek khitang soirakpada masana chaliba paring adu soidana thugairakani mana pamnibasi magi pawdu miyamda khanghanbaduni aduna ekhoina madu pumnamaksi lephanba tai tanja tuda amritagi mama mapadu lai harakpadagi manungda changhalaknaba gudiana hairami adubu mama adudi kibana changa u yadre mapadu changa i mapana masaki asiba hakchang adu yenglaba tungda mahaki machanupi natte hairamlaga amuk thokre gudiana hairai sir masigumba kesidi mama mapasingna thamoi shopana hemanbana machaki asiba hakchangdu lau haiba pangna yagande arjanna hairai sir mama mapasingna macha ni haidrabanina aikhoina pangthoke khalliba thabak asi tangkhai amadi loire lauba yare aikhoina masi media dagi losillaga thamba mathau tare miharpaduna pamnibadi miyam khangbaduni aduna magi apamadu aikhoina pidaba tare suklana aisu masina fagani khalli arjuna amu mahaktu oiningba ma oisanu lainingba mafam amada leisanu magi asoiba amadi soidana tawrakani somda class ta met ki oja Parusotam Tomardu Lairik Takni aduga hairai nakhoi masigi Pythagoras theorem asi khangjilu adudagi oja aduna leptun lairibi satri adugi manakta changsillaga nang gyan tarabra hanglammi aduda satri duna kitikirum tawbaduda satri adugi pukchepta siklammi aduga gyan taradra hanglaga satri adu phamnaba hairami tanjadura Narinderna magi machanupi Payal su puduna changlai aduga machanupi Payal du school honglakpani maths khara sonbani hairami aduda Tomarna kemta waganu haina hairaklammi mathangi sinda Arjun Narindaga laidi yonphamda changlaklaga mihar paduna thamlamba laidi aduga manaba yawbra haina kanna thiri dukan mapu aduna sigi Cinderella laidi adu phangkhitaba kuiri haina khumlai adudagi mafam amada amuk chali adubu thiba phangde aduda dukan mapu amana mana thiriba laidi adudi Simla natraga Solanda phangani haraklammi Narinderna Chandrachur fawba chalusira haibada Arjunna mihar paduna laidigi namak aduklamna kaisu chalamo hairai makhoi anina police ki cyber team da Cinderella doll du kadaida phangi haina online da koithi thihalami aduda achauba online website ti phanglamde yamna pikpa website amada phangi hairaklami aduga amuksu hairiba website asidagi mi amana pulap oina yamnaba laidi adu order tawkhre haina hairai aduda Arjunna laigiba mi dugi address na chingba hairaknaba haibada cyber team adu lead tawriba police aduna check tawbada address mayam adu fake oiramme haina khumai somda amu school gi classroom amu ulai ngarang para phate lefan kiba nubi masadu amu lefalami aduga maths ki oja Tomarna sauna hairai icham chamba arithmetic equation ama fawba gyan taba ngamdre nang pass tawba pamdabra natraga fail oiraga school sida aigi fattaba record ama piba pamnira tanja aduda school gi pion adu changlaklaga assembly hall da function hore hairaklammi Tomarna chhatra mayamda onsillaga amu hairai ai hayeng masigi equation asi nakhoida soidana hangani aduga karigumba khangdraba ngasi piriba punishment sidagi hena chauna punishment phangani nakhoi assembly hall da loina chatlo yare asumna chhatra mayamdo loina chalhankhraga ngasai leptuna leiba nupi macha dudi extra class tawdoini hairaga pharaga thamhaure asomda assembly hall da function duda nupa ama wa ngangli aduga somda Tomarga satri duga family Tomarna satri nupi duda mapada phone taw hairami aduda satri nupi duna magi mapadu surgery tawri aduna yaragadi tawbiganu hairami aduda Tomarna amu hairai kaigumba nangna lairik tawdabi koicha chatlaga nupa nahaga punduna leire haibasi nangi babana tabada kari oini aduragi nupi machaduna ai mathang kanna honajage sarna taw haibagai loina tawjage aduda Tomarna nang soidana tawgadra haibada nupi machaduna hoi tawgani hairami Tomarna satri aduda kadu thonglonselu haina hairami asomda su assembly hall da magic ama utkani haina lauthorpadu background da tahallai aduga magic tawgadoliba midu amu ulai somda classroom da amu ulai magic tawphamda amuksu ulai asumna sindu hai haiduna aikhoida ulli Tomarna
mathong huktaba thabak ama satri aduda tawhallami aduga somda amuk magic tawba mi aduna payal bu stage ta kokhatlaga magic ulami asomda amuk Divyana puba school duda ulai aduga satri nupi Komal kopi amana Divya bu kaurai ma'am aigi homework tu hayeng tawjaba yagadra aduda Divyana kaigino hangbada Komalna magi mama mapagi anniversary ni aduna cake sadoini hairaki aduda Divyana Komalda magi maikaidagi imaga babaga da wish piragi tammu hairaki aduda Komalna magi hearing aid tuda oina wish adu pihallaga record tawhallami Divyana Komalda mu hairaki nangi hearing aid tu karaidagi leiraki imaga babaga da hanglau aisu itigi amata leige Komalna Goblen Medicos ta phangbani haina khumai asumna makhoi ani mayumlom da hannarai somda numidangi matamni police station da Komalgi mama mapadu macha mangkhibagi report tawba lai mapana hairai khangna chanaba marup mapang loina hangle adubu langla langsil amata khangdre loina mak khangde haina khumai adudagi police aduna macha nupigi photo hanglakpada photo yanghalami mathangi numini Divya du headmaster gi room da Arjun amadi Narinder amadi police amaga loina na mabu lakpa ngaiduna leirami tanjadura Divyana changlakpada Arjun su leirambadu da ngai Narinder na class 9 kabi Komal kobi ama ngarang dagi thiba khanglaktri aduna magi maramda information khara khangba pami aduda Divyana yani haina hairai Narinder na makha muktarai Komal gi ngarang aroiba class tu nangi class natra aduda Divyana mani hairai Narinder na amu adugi matung ma ukhibra maduda Divyana auto tonglaga mayum chatkibani haina khumlai Arjun na makha muktarai maga atopa miga loina khibra aduda Divyana matom chatkibani hairakpaduda Arjun na auto number natraga driver du gi maramda khangbra hanglai aduda Divyana adugi matangdadi maha khangdre tawbadabu auto dugi maningda sign amadi yawgibani kaigumba auto adu urabadi soidena khangani haina khumlai adudagi Divya du makhoina chatminasi moigi mateng pangbiyu hairaga puraga chatkre auto mayamdu koyeng yengi adubu makhoina yengliba auto adu amatta phanglamde tanjaduda itigi school dagi iti adu senior singna tathi tawoina tawbiri haina Divya da call laklami adudagi chatlage hairai Arjunna thinbigi haibada matomda chatlage hairaga chatkre Divyana itibu puduna thorakpada Arjun su magi police uniform duda bike ama thaujilai Arjun itida mangonda tathi tawoina tawribedu kanano haina hanglakpada itina khut thinduna taklai Arjunna itigi makhut adu samduna miyoising adu leiriba maikaida chatke tawbaga itida tathi tawoina tawriba sing adu loina sienkhre itina amu makhutna sign tawduna Arjunda moibu thinbiyu hairai adudagi Arjunna Divyaga itiga yumda thilai Divyana kaigumba khara ningsinglakladi pau pirake haiduna Arjun gi number hangnami aduda Arjunna Divya gi number oina pirau ring khilake hairai aduda Divyana nangi si irang haura ira haina hairai magi waduda Arjunna magi number oina lawro amu hairai adudagi Divyana magi number tu oina amu lawro hairai asumna makhoi ani amana amagi number oina hainage hairaga marai yanaraga mamaida Divya gi number tu oina Arjunda pirami mathangi numini itidu star angangba ma yekpaduda Divya du auto dugi matangda kaigumba khara ningsinglaktuna Arjunda call tawrami adubu busy leirami Arjun su somda bike ta tongna asiba ama leirami haibagi matangda wari kanna sanarami Divya du Arjun busy leibaduda SMS oina tharami Arjun na tongagiba bike tu yaraktabadagi amu auto amada laktuna asiba leiriba mafamduda Arjun du yoksalai tanjaduda Divya gi phone lakpaduda paikhatli aduga kona tawrakki haibada Divyana second amata ngaiko hairai adudagi Divyana hairai ai Komal na tongkhiba auto rickshaw dugi matangda ningsinglake auto dugi maningda angangba star ama yekpani aduga makhada racer haina su thabani adu hektabada Arjun du phone du thammaga mana tongakhiba auto du tanarai racer thaba auto du mana tongakpadu oirame adubu auto adu thauba haurambaduda Arjun na tanaraga khamlami adubu driver adudi kibana auto adu jaga amada khamlaga kanna chenkhre Arjun su driver adubu kanna tanarami driver adu pharaga police station da phuraga wahang pahang tawrami driver aduna madi miharpa sunatte supnatagi magi gari da mathanda tonghallaga puraga tomarga amuk punna
tonglaga mayum phawba thilluba adugi aina sel phangbani haina khumai Arjan na Tomar gi yum hanglaba matung Tomar gi yumda police mayam ama lai magi yumda auto driver adu su pudura lai makhoina asung koithi thibada Tomar gi photo ubada Narinder na Payal hoigi school gi maths ojani haina khanglai aduga Komal gi bag su yumduda leirami Arjan na yumdugi mapanda thorakpada gip ama leibadu urai adu hangdolubada laidi makok ama amuk yawbadu urai asidagi makhoina miharpadu Tomar soidana oigani haina chingnarami somda classroom da Tomar na maths da 35 ki makha phangbagai lekhalu haina haibada Payal adu lekhalai Tomar na kaya phangi hangbada tablapna Payal na 18 phangi haina khumlai Tomar na khara kan hairaku haina hairami amuksu Payal du kithi kirum peri peri tauraga hairakpaduda Tomar na sauna sokna thomlaga kaya na phangni badu hairaku haibada 18 hairakpaduda si adu manakta puduna lau hairami Payal du Tomar gi nakta changlai aduga Tomar na Payal gi pukchepta kanna siklami aduga sauna hairai nang sida numit 10 ni suramlagani tamlagi basi aduga nangna tamni badu sikhak phangnabagira Payal na mathang kanna hotna gi hairami adubu Tomar na taba koba leite asumna suti matam yoraktuna satra ataidu loina thadokraga Payal mathanda thamawi mamangla tawkhiba adugu mapada call tawgi haina dhap tawrami somda su Arjan hoidu school da lai aduga Tomar du karomda laigre hangbada nupa amana hojikti class ki matam loire kasoli coaching center amada lairangani haina khumai somda amuk Payal da kagi thongdu lonse lo hairai Arjan hoidu chatke tawbaga ngasai mamangda Tomar na mathong huktaba thabak tawhankhiba satri aduna Arjan bu kauraga wari pumba lirami hanagumna mamangda tawkhiba adugumna Payal da Tomar na mathong huktaba thabak tawhange honaringai Arjan hoi yausilai Arjan na Tomar ra nongmai namlami aduga thina phurami Payal bu mapanda thoon khraga police anina magi makhongdu paihallaga Arjan na Tomar gi hakchang da kaushilami adudagi Tomar du hospital da purai Arjan hoina Komal gi matang da su hanglami Tomar na Komal bu kamdauna purakhibano haibadu gi wari lirami Komal matomda auto adu da tongduna lakpada lambi da Tomar du auto du khamai aduga hairai Komal ai khara thengle aduda Komal na yani ma atopa auto ama farage harakpada Tomar na punna tongnasi lambi da thadaramu aduga ai yumda amu hankrage haraklami Tomar na Komal bu mangonda su yamna kanagadaba maths ki lairik ama pige haiduna emung phawba pusilai ising glass amata oisu thakko hairaga Komal du phamhalamlaga Tomar ising loba changai mana lona ising glass ta pangthanaba hidak yanbadu Komal na urami adudagi Komal du mapanda kanna chenthorai Tomar na mapanda thoraktuna Komal bu karom sakre kuyeng yinglaba matungda hanjilakpada gift box ama leibadu thengnarami aduga gift box tu amuk yenglaga langthoraklami asumna Tomar na wari adu liba loirami adubu Arjan na madu oidaba ngangbani nupi macha singdu mana hatpani haina hairami aduda Tomar na ma kanasu hatti haina amuk khumlai aduda Arjan na khopang na tharami doctor ama changaktuna mapanda leinaba hairai Narinder su Tomar da khopang na tharamlaga thokre somda police station da amu ulai Godia ga Sukla ga wari shari Godia na hairai aikhoina singnaba mioi adu school amagi maths ojani mahak coaching center singda su lairik tai adunani mana sikhiba angang singdu ayam masak khangni basi adudagi Sukla na madudi khudam leirabra hairai aduda Godiana leire sir Inspector Rabichan amadi magi timna khudam changdam phangnaba kanna honakhi tasengbadi evidence mayamdu phangnaba honabada Narinder ga Arjan ga kanna honakhibani adubu ona tainana mana Sukla da haibani adubu Sukla di singnana Arjan da hape jengi Sukla na mu hairai noina singnarba midu masana maral yajari haibagi wafam di thamlaklabra adudagi Godiana maha huji hospital da leiri aduna hek putharakpaga magi mafamdagi soidana statement laurage Sukla du Rabichan machan bu thagalamlaga thokre Arjan du thawai inung nungaitana leibeduda Narinder na kaidawre haina hanglai aduda Arjan na case loire haina lawba yare machan sarna case asi soidana loisinkrani aisi angawbani da Arjan hariba wadu warauduna haribani maramdi mana wana honajaraga manana mina lawkhibagini Narinder na ngasi asi nachagi birthday ni aduna asawbadu control taw nang kawra bro sida
macha hairibasi payal buni. Arjanna karigi kawgani January 4 ni ngasi. Lao ai ngasi kainoma nangonda utke. Arjanna teddy bear achauba ama ulami aduda Narinder na ngasi sema sahi 30 surabani ne. Aduda Arjanna aigi mittadi apikpa angang amagumna asum uri. Asumna birthday du pangthoklami Devya su laklami. Isai amasu saklami. Isai kanna saklingaida Arjan du asomdagi call ama lakpadagi chalami. Hospital da Tomar na police ama nongmai na namduna puthokre. Tomar na hairai nakhoi gi nongmai du thadu natrabadi mahak soidena hatkani. Ai serial killer natte noina aibu mingcha thian ba honabani. Godia na hairai Tomar maduk court na haigada wani nang nongmai du makhada thammu. Tomar na mu hairai maning hando nataba tarabadi aina soidena mabu kaplagani. Godiana wari sasi haina thiamlami adudagi Tomar du mana nongmai namlamba police tu thadolaga Godia da oina nongmai nam amuk nangkhre. Tomar na namdana Godia bu nongmai namlaga lift manungda pusinkre. Lift ki thong du hek thingjin khibaga nongmai makholama tarai. Madudagi police mayam adu makhada kumtharai. Makhoina makha yorakpada lift ki thong du hek hangdorakpaga Tomar du siramle. Godia su sor thabe holami. Arjan su mamai du ina pungtai terami. Tomar halibadu Arjan na oirame. Esai machan na serial killer adu siri haina asomda pau pirami. Aduga DSP da su pau khangalu haina su hairami. Machan na amuk makha tarami. SSO mem du Tomar na attack tawrokpani maduda aikhoi gi officer amana handuna kapani. Tanja aduda Arjan gi folda call amuk lai. Asomdagi hairakpa wadu tabada yamna ngaglami. Panthaba tawdana Arjan du amuk jumlomda halai. Mana yorokpada payal mangkhibagi mayamdu kaptuna leirami. Mamangda tawramba dugum gift box amasu leirami. Arjan masadu mihul chungba amaga loinana gift box tu hangdoi. Aduda mamaida dak taba laidi adu amuk yaurami. Adu ubada Arjan mamit ushili. Mamangda mangkhiba angang mayamdu asumna laidi loina fangkhibani. Aduna Arjan gi wakhalda payal soidana siramlagani haina khankhre. Makhoi mayam du mathasa na leiri police mayam amasu leiri. Arjan na wakhal ngha khallaga birthday du da video nangkhiba nupa du amuk thirai. Adu da video record sing du yenglammi. Video adu da payal du gate lom da thokraga kanagumba amaga wari sabagi mawong ui. Adu da Arjan na video namliba nupa du da hairai. Payal na wari sari basi kanaga no khangbra. Adu da video namliba nupa du namu ai maga wari sari se kanano khangde. Adu aina gari ama start tawbagi makholdi tahawi. Somda su amuk police nupi amana Guleria da hairai. Tomar du serial killer natte haibasi hujik mayek sengle. Serial killer adu hujik hingduna adumak leiri. Mahak tu yamna nakpa mafam amadadi leire. Payal du thiba yaba thire adubu phangba kauba leite. Asumna nini suba numitni. Aduna Narinder su pakhatpana loire. Narinder na Arjan da thawai wana hairai. Ngasigi numitse nini suba numitne. Arjan na payal karisu tawroi haina Narinder gi wakhal phathabirai. Arjan na machi du kaida laikre haina amu hanglai. Aduda Narinder na nangi nachi na toina haiba wa ama lei. Arjun leiri khai payal da kanamtana karisu tawba ngamloi. Nang hayu mangonda kanamtana karisu tawhandaba ngamloidra. Aina ma nungsibadagi nangna ma nungsibana henbani. Arjan mangakta mangnomi wadi ngangde. Narinder na makha amuk tarai. Nangna mabu karisu tawdana yumda purakadabani. Nang ngamlaroidra hayu. Handaksu Arjan du wa ngangdana mangakta magnomi. Tanja aduda Narinder du kolama lakpadagi wari saduna laikre. Arjan na gari manangda cherang ama hendoklaga laibadu urai. Mana tapna changchillaga gari gi maningdu haigatli. Maduda asiba ama yawbudu ubada Arjan mamittu ushillaga haigalamba gari maningdu amuk khumjilli. Arjan mamit ki mapidu taraktana bahonai. Magi mataududa Narinder du phone du thamlaga gari maningdu haigallaga yenglui. Hojikti masu ure payal gi asiba masa yawraga laibadu. Narinder ga Arjan ga punna konsillaga thamoi sokna kaminari. Tanja aduda sima thoraga nakhoi ani na tawridu karino haina hanglai. Khonjel du tabada ani du mapi phatpat taitholaga kaisu tawdaba saduna lei. Narinder na simagi manak jangsillaklaga hairai. Arjan se police station da payal gi damak thijinba chatkadore. Karisu wagano payal yumda thuna laklagani. Narinder na Arjan da monsillaga chalo police station da
Asi haramlaga Narinderna magi nupi Simabu imungda changlo Arjunna payal soidana purakani hairami. Arjun su masi lengda leibadul Narinderna amu hairai. Chalone katan nangbo. Narinderna Simabu imungda pusinkre. Arjun su kamna payal gi asi bhakchangdu postmortem gi damak puduna lai. Arjun payal gi asi bhakchangdu uraga mana angang oiringai sakphamdu mamitta urai. Mathangi sinda Narinder ga Arjun ga wari sari. Narinderna hairai. Aina kiyam kuina mafamda wafamsi minamduna thamba ngamgani aduna aina loina magi mafamda pumnamak haidokre ma thamoi mase tana kairabani aduna ni aina mabu magi pongnafam lamdamduda puge khallibasi. Arjun gari manungda lairiba masegi manakta changlai aduga nungaitana maseda yengi mana amu chatkige tawbaga masena khuttu pharaga hairai aikhoigi payaldi laikhidre adubu Arjun nang wasau Makata na kanagumba amatagi masanupi kaina haloi haina. Arjun du karisu khumdana lay. Asumna Simadu thawai nungaitana Narindraga punna gari du da chatkre. Mathangi sinni Arjun bu Suklana magi manakta korami. SSO oiriba Gudia su leirami. DSP Suklana hairai. SI Arjun Sethi nahangna ayaba yaudana nupi ngakta tamba school da nongmai kapu bagidama Thogdo adugi matangda thijinba loidri fawbadi nahak suspend tawre. Makhataba atopa case amatada nang yawbasu yararoi. Nangi service revolver du sinaramlaga nang jatkhiba yarani. Arjun bu suspend tawribasi mamangda maths ki oja tomarna payalda karan tarambagi mana blank phaya tawrubadugini. Arjun du thawai nungaitana police station dagi thorai. Mathangi sinda Arjunna Divya ga unarami. Arjunna hairai. Aigi isenadi mi hatpado aina soidana fagani haina khalamgani adubu kamdauna fagani Divya aigi police team amatta su laitre aduga aina thijinaba sakti su amatta laitre adubu mi hatpadu di kaidaunungda hatpa su lepoi ma atopa nupi macha ama amuk phaba soidana thorakhini aikhoi karisu upai leiraroi tanja aduda Arjun na ngangba wadu itina magi hearing aid ta record toksinbadu tharaklami aduda Divyana itigi manakta changsillaga ahal gaina ngangna bagwada sumai tawnu fatte hairami. Divyana mu Arjun da onsillaga hairai. Itina magi hearing aid se sijanaraga nangi khonjel du record tawrame. Sigi hearing aid se komalna phai hairambani. Arjun du nunga mai singda langthage tawbaga wakhalama lakpadagi Divya da onsillaga hairai. Nangna hariba sinadi komalgi hearing aid tu record tawba yai natra. Maduda Divyana hoi haina khumlai. Mathangi sinda Arjun du komalna laikhidaba matamda masadagi fangkhiba potsai sing adu yengba lai. Mahakna potsai sing adu yengbada komalna sijanaramba hearing aid adu thengnarami. Adudagi hearing aid adu da record toramba audio du Arjun na tarami. Komalna kanna lawbagi khonjel su tarami. Komalna hapiganu haina koilaw lawbadu su tarami. Adudagi laurambadu lepaga piano gi music ama amuk tarai. Arjun du panthafa tawdana hearing aid tu musician amagi manakta puduna lai. Aduga musician aduda tahallami. Musician aduna sigi music asi amukta mamangda takhidri. Arjun amu music adubu pen drive ta hapnaba hairami. Arjun du radio station da program ama sinbinaba hairami. Adubu yaraktre. Hayengan na laklaga station manager ga wari sabiyu haina hairai. Maduda Arjun na hayeng yaurabadi soidana thenglagani hairai. Tanja aduda mamangda Arjun na khungu mari kibikhiba nupi atusu yausalai. Moigi wari du tabada nupi aduna hairai. Sir, aigi music show minute 10 gi manungda hauragani. Aduna yaragadi aigi program sida sarna hairibadu tawjage. Asumna ngasagi music adu radio listener mayamda tahallaga music adugi composer marsak takpa ngamba mida Tegon shopping center gi voucher 10,000 piba ama pigani haina lauthoklammi. Asumna listener mayam adu mathang call tawrai. Adubu moina hairakliba composer sing adu amatta chumlamde. Adudagi program adu loisillaga Arjun su thorai. Tanja aduda listener amagi call amuk lai hairakpadagi Arjun adu chatke tawrambadu amuk hanjilai. Caller aduna music adu APS Parwanu school gi annual function da taki haina hairai. Mathangi sinda Arjun APS school gi principal ga unarami. Principal na annual function adu tha ahum ki mamangda tawki hairai. Aduda Arjun na function adu gi video recording lairadi yenge haibadagi yenghallammi. Adubu
music adu magician amana mana magic tawba manungda piano da khongbagi oirami magician aduna samek sabu kokhallaga magic tawbadusu arjanna urami arjanna magic tawriba nupi adugi contact number hangbani adu mahak tu marol thoktabani hairai madudasu arjunna magi oiba maramda khitang khangbra haina hangbada principal aduna khangde haibada nakaldagi pion aduna nupi adu dark blue van amada lakpani hairai arjan mafam adudagi amuk thoraklaga dibyada call tawrami mahakna komalna mangdringai mamangda nupi ahal amana magic tawkhiba leibra hanglami aduda dibyana hairai hoi tawki misak ado anoksu uppani aduga mado lonsu thoktaba mali aduda arjanna nupi dugi maramda kupna khangba pami haibada dibyana ma yanglakki hairai arjanna guleria da call amuk tawrami aduga mahakna numit kharanigi mamangda amritana tamba school da magic show ama tawkhibadugi video do lokshillu aduga magic tawriba mi dugi laifam chafam mamingna singbasu khangdongnaba honau hairami makhoina video record mayam do loina yenglami mathangi sinda arjan du gudia gi manakta laklami gudia na maga wari shana ba mini manga gi matam pirami arjunna whiteboard tu da mana khalliba sing adu iduna hairai sikhiba nupi macha mari ma school gi function singda magic show tawbagi loina kokthokki madugi numit adugi matung numit nini leiraga makhoi adu loina phakhibani aduga magic ulliba misak adusu masa amatani haina hairami arjunna makha amuk tarai killer aduna man hatki khalliba midu magic show aduda kokthokpani mana magic tawraga nupi macha sing adubu mamit thaanbani godiana hairai aduga karigi magic show aduga phaba numitka numit nini gi gap lehelliba arjanna amu numit nini aduda man hanaba plan tawba oigani aduga madu magi routine oina man asum tawba oigani mana magic tawraga sumhat khrabani na numit nini gi matungda nupi macha sing adu upai ama tawraga unabani nupi macha sing adu su magic ta sumat khrabani na magi mafamda mitop ama oidre aduna mana line faba ngambani tanja aduda rabichan machanna hairai sibu karamba mathong hoktaba thabakno mana tawribasi ma'am lonthoktabi amabu serial killer amani haina utnaba honabani arjanna makha tage tawbada rabichanna arjanda makha tadana bahairai aduga gudiada karigi mana ngangba taribano haina su hairai gudiana machan nangi nachanupi leibra aduda machanna kai haibano haibada gudiana amu nangi nachanupi leibra haina hanjinna hangai machan kari chukhumde godiana makha amuk tarai aigidi ichanupi lei mathangi target si kanagumba amagi machanupi hekta oiba yai aigi ichanupi da oibasu adum yai machana wa haige tawbada godiana sauna lemna ba hairai aduga makha amuk tarai mahakna serial killer ni haina haiduna ta lakpani adubu aikhoina magi wa sungta tabi khidabani mana laikhidraba mi sing aduda kari manaba leibano haina kanna puthoknaba honai adubu aina takhidabani hojik magi machegi macha laikhidre adubu ma atopa kanagumba amagi macha nupida dasa asi tadanaba case asida ma kanna thijinaba honari aduga nangna aibu mana hairibasi yadanaba hairi ai madu sungtau tawraroi aina asoiba ama tawkhre aduna ai asoibadu amuk hanna tawraroi godiana arjan da onsilaga amu hairai arjan aikhoi nangna tawribaduda support tawi aina DSP sarga wari sage godiana machanda mu onsilaga magi service revolver rupi khina ba hairami asumna godiana arjanbu case aduda amu halak e hairami aduga mangonda case asigi matangda makok singna ba hairami arjanna magician adugi photo adu police station khudingda thakhiba mathau tai hairami aduga kasoli gi akoibada leiba school singda magic kumba utkadaba leibra thisi haina hairami makhoina koithi thigatpada St Peter School da January 12 ta magic show ama ngasagi nupi aduna tawkhibagi record thengnarai aduga mana magic aduda kokthokliba nupi aduna Aisha Khan kawi haiba khanglakhi haiba mayamsi godiana arjanda call tawraduna khangalami arjanna phone da muhairai adudi ngasi asi tang 13 ni haibadi numi nini haukhre aduna mana ngasi asi soidana nupi macha aduda target tawraklani ma'am moigi school pung kaya da loli hai aduda godiana pung ani da loli harai arjanna ma yaurakti fau kanamta chalhallamganu haina godia da harai asumna godiana principal aduga wari saatuna satra sing adu amata chalhallamde
अर्जन सु पंथब तौदना स्कूल दु योक्सिलई स्कूल अदुगी प्रिंसिपल अमदी गुदियागा लोइनना आयशा खान की क्लास चंगलई प्रिंसिपल अदुना नखोइगी पर्सनल सेफ्टी की दम वा खरा nganggani hainasu hairami गुदियाना मयाई थंगबगी रोगी अरोइबदा ओ इथंग थंगना famnibadu आयशा खानी हाइना अर्जन दा ताकलमी अर्जनना अंगांगसिंग अदुदा कसोली असी हुजिक चथोक खोदोकपदा सेफ ओइद्रे हाइदुना सेफ ओइनबा वा कया हाइरमी माना हाइरिबा पोइंट मयाम अदु अचुंबा ngaktani aduna print tawraga school khudingda saithoknaba guleria gudiana hairami अर्जन्ना मागी नंबर दु अंगांग सिंगदा सु सेव तौनबा हाइरमी अर्जन्ना अतमनना आयशा खान की फोन दगी मागी फोन दा डायल तौसिलमी अदुगा अर्जन्ना अंगांग सिंगदा मोय मोयगी फोन दु लोसिल्लो हाइरमी अदुदा मखोइना तोंगलिबा खोंग मोजा अदुदा येपसिलमी असुमना अर्जन सु अमुक थोखिरमी अर्जनगा गुदियागा वारी सा सातुना थोरई गुदियाना हाइरई आयशा खान असि मथंगी टारगेट नि खंगना नंगना करिगी माबु युमदा थेंद्रिबनो नत्रगा मागी ममा मपादा पाव पीबा याय अर्जन अमु हाइरई अखोइना आयशाबु कल्लबा अतोपा कनागुंबा अमा अमुक शिबा याय serial killer अदु फाबा हाइबसिना अखोइगिदी यामना मरु ओइबा थाबकनी अदुना अखोइदा सुपनगी लंबी अमखक लई अदुदा गुदियाना आयशा हाइना हाइरई तंजादुदा स्कूल की बेल सु तारई अर्जन होय टीमना आयशागी मतुंग तमना इनरई गोलेरिया सु गाड़ी मचा अमा थौदुना इनरमी आयशादु नुपा अमागी बाइक मनिंगदा तोंगदुना चटली असुम लापना आयशादु नुपादुना युम मनाक्ता थनमले तंजादुदा ngसाइगी भेन हिगोंग मचुदु थौजिलई अर्जन गाड़ीदगी कुंगे तवी अदुबु गुदियाना खामलमी आयशादु भेन अदुगी मनाक्ता चंगलमी तौरिबा मवोंगदु गाड़ी मनुंगदगी अर्जनगा गुदियागा यंगलमी तंजादुदा गाड़ी अमना मोयगी गाड़ी ममांगदा थाचनबदगी भेन अदु उखिद्रे पंथब तौदना गुदियागा अर्जनगा गाड़ीदगी कुमथरई अदुबु भेन अदुगा आयशागा सु लेरमद्रे असुमना कोयंग यंगकपदा आयशादु आइसक्रीम लैदुना लेरमी अदुदा चंगसिलगा अर्जन हाइरई हुजिक भेनदा यावखिबदु कनानो अदुदा आयशाना एड्रेस अमा हंगलंबनी हाइना खुमलई अदुदा अर्जनना मीदु सवोंगसदा कमाय तौई हाइरई अदुदा आयशाना नंग कनानो हंगलकपदा अर्जन हाइरई आई एसआई अर्जन सेठीनी नखोइगा ngसाइ स्कूल दा उनबदुनी अदुदा नुपी मचादुना नोफेट तौरगा स्कूल दा उनबदुदी आयशागा ओइरमगनी आइदी समाइराने अखोइ अनि फाइबोकनी ngसाइ मकै मोइना आयशा खानी हाइना इनरकलिबदु मागी फाइबोक पोमिनबा समाइरा ओइना ओइरमले अर्जनना अदुदी आयशा कायदा लेगरे हाइबदा समाइराना मागी डांस क्लास दा लेरमगनी हाइरई अदुगा मागी डांस क्लास की एड्रेस तुसु हाइरकलमी गुदियाना कॉल तौदुना मोगी टीम पुंबा आयशागी डांस क्लास की मफम अदुदा लाओ हाइरमी मखोइना मफम दु यौरकपददी खरा थेंखरे पुलिस मयाम अदुना मनुंगदा चंखरे अर्जनदी गिफ्ट बॉक्स अमा लैबदु उरई गुलेरिया सु मफम दुदा यौरई मनुंगदा चंखिबा पुलिस सिंग अदुसु थोरई अदुगा गिफ्ट बॉक्स अदुसु उरमी गुदियाना गुलेरिया दा सिटी की मफम खुदिमक चेक पॉइंट हांगना हाइरमी अर्जन पंथब तौदना साइबर की टीम लीड तौरिबा अलीदा कॉल तौरगा आयशा की लोकेशन अदु ट्रैक तौनबा हाइरमी आयशा दु सोमदा फादुना गाड़ी मनुंगदा हापगा पूरी सोमदसु अली होय टीमना लोकेशन अदु ट्रैक तौरी अलीना आयशा दु बोस हाईवे मना यौसिलकले हाइना तमलमी अदुदा अर्जनना टीम लोइनमक बोस हाईवे दा लांगना हाइखो हाइरमी असुमना पुलिस की टीम खुदिमा बोस हाईवे रोम दा लामी सेरियल किलर अदुना असुम गाड़ी दु थौरकपदा मागी गाड़ी ममांगदा गुलेरियाना मागी बाइक अदु खामदुना थलमी गुलेरियाना अर्जुन दा पाउसु पिरमी गुलेरियाना वारी सारिंगाय माय हाफे लैथोलुबदा सेरियल किलर दुना गुलेरिया की गाड़ी दा थोमलगा चतखरे सोमदा अर्जुन गा गुदियागाना कन्ना गुलेरिया बु कौवी अदुबु खुमलखिद्रे महाक्ति तादुना लैखरे सोमदगी साइबर टीम अदुना किलर अदु कान रोता लैरे महा मर्डर मेरी चर्च लांथोरकले हाइना अर्जन दा तमनई अर्जनना मखोइसु कान रोड मनाक यौरे लोकेशन ट्रैक तौबा लेपकनु हाइरमी अलीना कनेक्शन की सिग्नल अदु यामना सोंधरे नत्रगा फोन अदु स्विच ऑफ लैग्रबा खंगदि हाइरई तंजादुदा अर्जनना गुदियादा मखोइ युमथों खुदिंग थीबा मथौ तारे हाइरई गुदियागा अर्जनगदु मफम खाइदोंनरगा आयशाबु कोइथि थिरमी सोमदा का मनुंगदनी आयशा फाखिबा नुपी अदु पियानो कन्ना खोंगलिबा म्यूजिक अदु ngसाइ कोमल की हियरिंग एटा रेकॉर्ड तौरंबा म्यूजिक अदुनी तंजादुदा
tumduna leiramba Aishadu mikap thorai Aishadu kabli tauraga mayum chaninge hairakpada piano khonglibi nupi aduna asawa miyeng amada yenglai somda amuk Arjandu mapanda thiba lepte Aishadu ngasai Arjanna class ta akiba haibasina khwaidagi yengnabani aduna tanja phangadi nanthoroknaba honagadabani haina haikiba wahaidu ningsinglai adudagi Aishana yam kina nupi aduda washroom change hairai adudagi piano khongliba nupi duna piano duda makhut ani duna kanna namsillaga washroom leiba maikaidu khut thinduna taklai Aishana washroom duda changakpadadi akibagi masak oiba pot mayam ama thengnarami mahak makhol thokta kaplaga sum phamtharakpada ngasai Arjanna phone haibasina amata ngairaba khulaini haikabadu ningsinglaktuna mojada yekhiba phone adu loksoklaga network phangba jaga koithi thirai Aisha Arjanda call toroklami maduda Arjanna kaida leigi hangbada Aisha du kaplaga hairai ai mana faduna thamle ai magi bathroom da lei tanja duda mapandagi bathroom gi thongdu thilai Arjanna kiganu ai nangna leifam duda nakna leire hairaklami bathroom gi thong adusu kanna fakaina bohona rai tanja duda police amana Arjanda cyber room dagi call ai haiduna phone adu pirai asomdagi Alina hairai nupi macha adu nangna leibadugi awanglomda meter chani chatlaga leire Arjanna police aduda SHO madam laurusu hairaga thadokre Arjanna Aisha ga makata na wari sarami Aisha na kaplaga nupi duna thong thugai ba haurae ma manungda soidana changlalaga ni haina hairai Arjanna kaisu tawroi barum aduda thongnaw leibra haina amuk hairai aduda Aisha na lei hairakpadagi Arjanna thongnaw aduda yamna thuna thokro hairai Aisha du panthaba tawdana thongnaw duda lithorakpada ka amada amuk tare tanja duda somdagi cyber team dagi Alina Arjanda Aisha du ye thangbada meter yankai chatlaga leire haina amuk hairai Aisha su sumlakpada ka amada amuk yaurai Arjan su yumdugi manak yaurai Arjan su panthaba tawdana yumdugi manungda changakpada hojikta Aisha na leiramba ka du yaurai aduga Aisha du atopa ka amadagi amuk Arjanda call tawraklami Aisha na ma ka amada lei haibada Arjanna ma su ka amada lei karamba ka dano hanglaklami aduda Aisha na room adugi mawong matau hairai adubu Arjanna leiriba room aduga mawong matau chap manaramni makhoi makok kuingaw ngaw bo haibadu oirami asung wari sabada network amuk tatkhre Arjanna ka ama amuk thong hangdolubada room sing adu amaga chap manarami somda gudia su police ki team amaga yoksilai Arjando phone network kanna thiri Arjanna Aisha da hairai mayamdagi tonganba ka ama leire sida piano su leire nang sida lakpa yagadra aduda Aisha na sir ka adudagi ni aina nanthoraklibase ka aduda magician ama su leibani tanja aduda magician nupi du nungthang macha ama pairaga Aisha na leiriba room aduda changlai aduda Aisha na kanna lawbadu Arjanna phone da tarami adugi matung Aisha tu wangangba amuk takhidre Arjandu room mathang yangakpada cyber dagi Alina call tawraklami sarna leiriba ka aduda Aisha su leire aduda Arjanna hairai mapam sidadi kana su leite adubu Alina mapam duda leire haina hanjinna hairakpada Arjanna kanamta leiti haina amuk su khumlai Arjanna ka adudagi amuk thokpa horakpada Alina sir nang mapam dudagi lapthorage amukta hanjillu haina hairai Arjandu amuk hanjillakpada Alina mapam sida leire aduna mabu koithi thiu hairai Arjan su ka aduda koithi thirami aduga Aisha na leiriba asina Arjan na leiriba ka adugi hek makhada leiba ka amadani Aisha su lumduna leiri ka aduda magician adusu amuk changlai Aisha machin khumlaga kappadu phajilli asomda Arjan na Alida karinta leiti haina amu hairami magician nupi aduna Aisha bu thengnarami magi masamdu pairaga singkhatli Aisha du kanna laurai Arjan na sung koicha challaga thibada makha thangbada room ama leiba mali haiduna carpet machet ama haigalubada makha da kumthapam stair ama leirami mana he kumtharakpada magician nupi aduna Aisha bu nungthangna thongge tawramba tanjani adudagi magician adu Aisha bu hundolaga chengkhre Arjan na magician adu da nongmai kapammi adubu palamde magician adu su kanna chenkhre Arjan na magician adu tanage tawbada Aisha na Arjan bu yalaga hairai sir aibu thadokpiganu natrabadi mana aibu soidana hatkhrani Arjan na ka sida sum leiramu haibadusu Aisha na yaramde mabu thadokanu haina hanjin Arjan da yalammi asumna Aisha du
Arjanna kalami police singi gari lakpadusu magician duna lona urami mahaksu amuk nanthok satkhre Arjanna Godiada miharpadu nanthok khidanaba kasauli pumba thachinduna thamchi hairami Godiagi order gi matung ina magician aduna leiramba yum manung aduda forensic team thajalami aduga Godiaga Arjan ga su amu halai somda Divya su police ki gari mayam ama chatpatuda Arjan da kari tawba yawge haina call tawduna hangaklami aduda Arjanna magician adu nanthokuna chatkhre aduna thongdu fachana lok toksilu hairai Divya na amuk mahak kithikirum tawi nang kadai da leigi haina hangnai aduda Arjanna noigi yum manak phawrai aduna ngahyak changlaki hairai Divya du magi phone du charge tawrom laga thorakpada imung du mai mutkre Divya na mai chukhatlaga maning lai thorakpada magician adu leptuna leirami aduda Divya du khangprek khangnami somda jo magician adu gi yum manungda thijinbada British passport ama thengnarami adudagi Arjan da call tawduna hairai sir passport asi da yawriba mingsi Tami George haina thai masi Agnes Fernando oigadoini aduga Christopher haiba nupa macha amagi passport amasu thengnare Arjanna hariba mi sing asi mamangda takre haina machinda tapna soli aduga mana makhata na amu background hairai sahi 33 gi mamangda Agnes Fernando kobi magician ama magi nupa ga khainaraba tungda macha nupa ga loinana UK gi Bradford hariba mafam adudagi Manali da laki Agnes si hojikti masadu free oire aduna mana school satri sing asida laman kumakpani adubu mana masi tawriba sina karigi somda Divya ga yumda magician adu Divya ga itiga hanaba koithi thiri Divya ga itiga su phamung makhada lot palaknari khonjen thorakani haiduna Divya na itibu machinda mensilli magician aduna nakal amada chatkhringai tuminna phamung makhadagi amuk thorai magician aduna phamung du haigalaga yengbadadi makhoi ani thokkibana handuna thengnadre Divya du hobe magi mobile du lauraga call tawge honaringai da magician aduna changchillaktuna makhori mielaga phaklanglom da kanna insilli Divya marai bakna phaklang da yesilli Divya na magician du itigi manak chatke tawbadu da makhong da kanna yalami aduda thangna hairakpada Divya du soklaga tarami tanja aduda Arjan su yausilai aduga Divya na sokpagi laurakpadu tarami Arjan thong du hangnaba kanna lauri upai leitratuna thong adusu Arjan na phakairaga changlai Arjan na thong phakairaga changakpada Divya na taduna leibidu ure Divya na sor thabet holaga iti du pukhre hairai Arjan panthaba tawdana iti gi khongkul lirai laptangna yum ama leibidu urai aduda Arjan su lai mana sungkuye yengakpada magician aduna iti bu hatoi gi torambadu ure Arjan na laurakpada magician aduna yengthorakpada madugi tanja lauraga iti du chenthokre aduga magician aduna pairamba nungdangduna Arjan da langai Arjan su langlakliba du leithoi adu man amumai onthorakpada magician adudi kadom chatkrabano khanghaudre Arjan na koithi amuk chirai magician aduna lumlaga Arjan gi khottuda thorina pulai Arjan khutta pairamba nongmai du tarai makhoi ani amuk kanna phunai magician aduna sarit sara tawraga amuksu mangkhre Arjan na magician adubu thiringai iti du mapanda chenthorapatu urai adudagi Arjan na iti bu kauduna tanakhre mana mapanda chenthorappada magician aduna juar chena Arjan gi mama mai khangdana panglangda langsilai Arjan na nongmai kapi adubu magician adu amu mangkhre Arjan do amuk manungda iti thiba changai Arjan na iti bu thengnarami mahangna iti adu puduna thokki haiduna mama hek leithorappada magician aduna Arjan da machin tumba pot amana thilai adudagi makhoi ani namnabada magician adugi masam adu nanthorai ngahan makai nupi ni haina leiramba magician adu nupa oiramle Arjan na Christopher haina kaurai Christopher na hairai hojikti ngahan makai tawriba mayamdu aini khanglaba natra nupi macha mayamdu aina loina hatpani hairiba asi chahi 33 gi mamangdagi haukrabani asi haraga chahi 33 gi mamangi sin utlaga Christopher na background da hairai aigi ima Agnes na aibu UK dagi India da purakhi mafam sidadi aibu miyamna soidana moigi marakta tilhangani khanduna purakhibani adubu mafam sidasu aibu miyamna karemnabi aihaksi progeria naba misakni laina si chahi ga chanadana yamna thuna ahal oisilhanba lainani mayamna aibu uraga noknabi karemnabi makhoidagi aibu lamna thambi adubu mayamdugi maraktagi aibu mirai bidaba misak ama laiki mahak adudi Sofiani
aina mabu pamba huraki aigi haksangi oiriba phibam sida karisu khandaba miyoi ani khak lai madudi aigi ima amadi Sophia aina Sophia bu sumatnaba magic tamki maphamda nungsi haina phaw phongdokhi adubu Sophia na aigi nungsibadu khangbi khide mana aibu genetic hormones ki matangda takpa huraki asi hairaga Sophia gi khonjel tahalai nang khalibasi aikhoi ani tungi punsida punna leiminaba yagani sira aina nangbu marup ama oina loinaraga nangna aibu nangi girlfriend ama oina loinaba yani khalira nakaldagi satra mayam amana Christopher si important ni hana laurai Christopher du mayamna koitan tana duna mana seliba khonggaw du phaw munbirami mafam sida ulakliba Christopher asi angang oingai gi sakfamni Christopher gi khonjel da background da mung makhata rai numit adudagi miyoi ani gi punsi pumhong hongkhre madudi ai amadi ai gi ima ai gi maithong ase ai isa ithanda tukat chaba horaki aduna masak phajabi maithong pumnamak ai gi maithong asigumna ohenba pamlakhi asumna Christopher gi khonjel adu leplaga Sophia na Christopher gi yumda lakpatu amu ulai Sophia na Christopher gi mama Agnes ta hairai ma'am masi bhap ta na hauda ba haibaduni ai ta sengna soikhre Agnes na Sophia bo imung da pusili Agnes na gift box ama Sophia da pirai Sophia su gift box tu hangdok pa laknari Christopher gi khonjel na background da makha muk tarai Sophia di soikhre haiba laksabani adubu ai gi apen badi ma bu hatpani mana sorry haiba du khak natte Sophia du laidi makok tu ubada kirami Christopher na nungdang amana Sophia gi mamai da hanjin hanjin thaduna Sophia bu halami Christopher gi khonjel da mung makha tarai aina mi halubadu imana mana hatpani hairami aduga jail da changlami chahi train thoigi matungda aibu imana mental health institute tagi lokthokpa lakpagi lambi da accident ama thokpadagi mahak adu lambi da laikhide wari asiliba loibaga hujiki oiba sendam ulai Christopher na hairai magi maithong asi aina season duna nupi macha sing asiga naksinaba yanaba honabani Christopher na hatkiba nupi macha sing adu phakhiba sinsing adu ullaga magi khonjel da background da mohairai aina makhoi bu halaga yamna nungai moi hatpasi aihak ta seng na penba oi aduna hujikti nangsu amuk siba tabani adudagi hujiki oiba sinda mu utuna Christopher na makha tarai aduna hujikti nangsu siba tabani adubu nang hujik ma hana siba yengkho asi hairaga Christopher du iti gi manakta changsilli arjanna iti bu chen khinaba laurami mana kanna lawbagi khonjel du lapna lakliba dibya su tarami iti gi hearing aid adu Christopher na paiduna leirami aduna arjanna iti tanaba lawriba du karimta kanaramde Christopher na iti bu hat ki haina tawbata mamangda Christopher na yamna sawkiba wahai important haibadu arjanna hanjin laurami arjan su amu haugalai Christopher su sauna arjan lomda oina chensilai makhoi ani kanna funarami arjanna Christopher bu tamchina furami Christopher lengba ngamda taatuna laikhre arjanna iti kauduna lakpada Christopher du haugalak arjanda amu furai hojik arjandu amuk tamchina fure Christopher na arjandu mangaksam mi laga namsinduna thamkhre iti su chenkhre hojik arjandu upai amata laitre tanjadu da iti su amuk hanjilaktuna arjanda machin tumba pot ama pisilai adu lauraga arjanna Christopher gi masata hanjin thilami tanjadu da divya su yausilai iti du magi manakta chensilai hojikti Christopher du sire arjan divya iti makhoi ahum mafam adudagi amuk thorai asumna film asi matang aswaida loisille